ꯋꯥꯔꯤꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯈꯪꯍꯟꯖꯒꯦ ꯃꯗꯨꯗꯤ ꯋꯥꯔꯤꯁꯤꯕꯨ ꯍꯥꯟꯅ ꯄꯥꯕꯤꯔꯝꯕꯤ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯊꯣꯏꯕꯤ ꯃꯉꯥꯡ ꯍꯥꯏꯔꯤꯕ ꯏꯆꯜ ꯑꯁꯤ ꯋꯥꯔꯤꯁꯤ ꯄꯥꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯗꯒꯤ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗꯁꯤꯡ ꯑꯁꯤ ꯑꯗꯣꯝꯒꯤ ꯅꯦꯔꯦꯇꯔ ꯄ꯭ꯔꯕꯤꯜ ꯊꯣꯉꯥꯝꯅ ꯃꯍꯨꯠ ꯁꯤꯟꯖꯔꯒꯅꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯒꯤꯗꯃꯛ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯏꯊꯥ ꯊꯥꯖꯗꯅ ꯄꯥꯔꯤꯒꯤ ꯃꯄꯥ ꯊꯣꯏꯕꯗꯨ ꯂꯥꯛꯑꯦ꯫ ꯑꯗꯨ ꯎꯕꯗ ꯏꯕꯣꯍꯜ ꯑꯗꯨ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯛꯏ꯫ ꯏꯇꯥꯎꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯀꯔꯣꯝꯗꯩꯅꯣ? ꯑꯩꯁꯦ ꯑꯁꯤꯗ ꯅꯈꯣꯏꯒ ꯊꯪꯅꯕ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯕꯅꯤ꯫ ꯂꯝꯕꯤꯁꯨ ꯊꯣꯛꯅꯔꯦ, ꯌꯨꯝꯁꯨ ꯅꯛꯅꯔꯦꯅ ꯍꯦꯛꯇ ꯆꯪꯉꯛꯑꯕꯅꯤꯅꯦ꯫ ꯏꯇꯥꯎ ꯍꯣꯏꯁꯨ ꯎꯗꯕ ꯀꯨꯏꯔꯦꯅ꯫ ꯆꯪꯂꯣ ꯏꯇꯥꯎ, ꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯏꯕꯦꯝꯃ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯪꯒꯤ ꯀꯀꯥꯒꯤ ꯆꯥꯛ ꯑꯍꯥꯎꯕ ꯑꯃꯇ ꯂꯣꯜꯂꯛꯎ ꯏꯆꯥꯁꯤꯗꯤ꯫ ꯏꯔꯤꯛ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯤꯕꯨ ꯏꯇꯥꯎꯒꯤ ꯏꯆꯥ ꯏꯔꯤꯛꯇꯨꯔꯅꯦ? ꯃꯥꯅꯦ ꯏꯇꯥꯎ꯫ ꯏꯁꯦ, ꯃꯁꯛꯀꯁꯨ ꯈꯪꯉꯨꯗ꯭ꯔꯦꯅꯦ ꯑꯩꯗꯤ꯫ ꯏꯍꯦ, ꯑꯩꯈꯣꯏ ꯄꯥꯔꯤꯒꯁꯨ ꯇꯤꯟꯅꯕꯗꯥꯏꯅꯦ? ꯃꯈꯣꯏ ꯀꯣꯂꯦꯖ ꯄꯨꯟꯕꯅꯤ ꯃꯇꯥꯎ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩꯅ ꯂꯥꯛꯏꯁꯦ ꯃꯇꯥꯡꯕꯨ ꯆꯥꯗ꯭ꯔꯦ, ꯏꯇꯣꯝꯇꯁꯨ ꯑꯣꯏꯔꯤ꯫ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯥꯏꯒꯦꯗꯅ꯫ ꯀꯔꯤꯅꯣ ꯏꯇꯥꯎ, ꯀꯣꯏꯊꯣꯛꯇꯅ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯏꯇꯥꯎ, ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯏꯇꯥꯎꯒꯤꯁꯤꯗ ꯆꯠꯊꯣꯔꯛꯀꯦ ꯂꯥꯛꯀꯦꯅ ꯈꯜꯂꯛꯏꯁꯦ꯫ ꯉꯁꯤꯗꯤ ꯇꯥꯟꯁꯨ ꯆꯥꯔꯦꯅ ꯍꯦꯛꯇ ꯆꯪꯂꯛꯑꯕꯅꯤ꯫ ꯑꯗꯣ ꯀꯣꯏꯊꯣꯛꯂꯅꯣꯅ ꯏꯇꯥꯎꯅꯁꯨ ꯍꯥꯏꯔꯕꯅꯤꯅ ꯍꯦꯛꯇ ꯍꯥꯏꯔꯛꯂꯒꯦ, ꯀꯣꯏꯊꯣꯛꯂꯒꯨꯝꯁꯤꯒꯦ ꯏꯇꯥꯎ꯫ ꯏꯇꯥꯎꯅ ꯍꯥꯏꯒꯦꯅ ꯇꯧꯔꯤꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯏꯇꯥꯎ꯫ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯇꯥꯎꯒꯤ ꯏꯆꯥ ꯅꯨꯄꯤ ꯏꯔꯤꯛꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯕꯨ ꯏꯇꯥꯎꯅ ꯌꯥꯕꯤꯒꯗ꯭ꯔꯣ? ꯏꯇꯥꯎꯅꯕꯨ ꯌꯥꯔꯕꯗꯤ ꯏꯃꯧꯗ ꯅꯠꯇꯦ, ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯈꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣꯗ ꯏꯇꯥꯎ, ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯦꯛꯇ ꯍꯥꯏꯌꯨ, ꯑꯩꯅ ꯌꯥꯔꯕꯅꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯇꯥꯎ꯫ ꯏꯆꯥ ꯅꯨꯄꯥꯅꯁꯨ ꯃꯃꯥꯗꯅꯦ ꯍꯥꯏꯕ ꯀꯨꯏꯔꯕ ꯖꯥꯠꯅꯤ, ꯑꯩꯅꯁꯨ ꯄꯥꯝꯖꯕꯒ꯫ ꯃꯔꯨꯞ ꯑꯅꯤꯗꯨ ꯊꯥꯏꯅꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅꯤ꯫ ꯏꯔꯤꯛꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯆꯥꯗꯨ ꯄꯨꯊꯣꯔꯛꯂꯒ ꯄꯤ꯫ ꯃꯥꯁꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯉꯛꯁꯨ ꯉꯛꯆꯩ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯔꯤ ꯐꯣꯟ ꯐꯠ ꯇꯧꯔꯛꯏ꯫ ꯏꯔꯤꯛꯁꯨ ꯑꯗꯨꯝꯅ ꯄꯥꯏꯈꯠꯂꯛꯏ꯫ ꯏꯔꯤꯛ, ꯀꯩ ꯍꯥꯏꯒꯦ ꯄꯥꯔꯤ? ꯑꯩ ꯉꯁꯤꯗꯤ ꯀꯩꯅꯣꯝꯃꯇ ꯍꯥꯏꯒꯦ ꯅꯉꯣꯟꯗ꯫ ꯍꯥꯏꯌꯨ ꯄꯥꯔꯤ꯫ ꯅꯈꯣꯏꯗ ꯑꯩꯒꯤ ꯕꯕꯥ ꯂꯥꯛꯄ꯭ꯔꯣ? ꯂꯥꯛꯑꯦ꯫ ꯏꯔꯤꯛ, ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯑꯗꯨꯒ ꯑꯩ ꯇꯁꯦꯡꯅꯁꯨ ꯂꯤꯡꯖꯦꯜꯗ ꯌꯥꯝꯅ ꯋꯥꯔꯧꯏ꯫ ꯅꯪ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯄꯥꯔꯤ, ꯅꯈꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏ ꯄꯄꯥꯗ꯫ ꯄꯥꯔꯤꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯂꯤ꯫ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ꯫ ꯏꯃꯥꯗꯁꯨ ꯑꯩꯅ ꯍꯥꯏꯕꯅꯤ, ꯅꯪꯕꯨ ꯍꯥꯏꯔꯁꯨ ꯍꯥꯏꯅ ꯕꯕꯥ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯑꯩꯅ ꯑꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯈꯤꯕꯩ ꯃꯔꯝꯁꯨ ꯂꯩ, ꯀꯣꯟꯅ ꯍꯥꯏꯒꯦ꯫ ꯑꯗꯣ ꯄꯣꯏꯔꯩꯒ ꯂꯤꯡꯖꯦꯜꯒꯁꯨ ꯂꯨꯍꯣꯡꯈꯤꯗꯧꯔ ꯃꯥꯜꯂꯦ꯫ ꯏꯔꯤꯛ ꯑꯗꯨ ꯇꯥꯕꯗ ꯉꯛꯅ, ꯀꯩꯅꯣ? ꯏꯔꯤꯛꯀꯤ ꯏꯉꯛꯉꯛꯄ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ꯫ ꯑꯩꯁꯨ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ꯫ ꯄꯣꯏꯔꯩꯗꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯝꯃꯦ꯫ ꯃꯥꯅ ꯍꯥꯏꯔꯛꯄꯅꯤ, ꯃꯥꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯅꯤꯡꯗꯕ ꯃꯥꯜꯂꯦ꯫ ꯑꯗꯣ ꯂꯤꯡꯖꯦꯜꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯕꯨ ꯁꯤꯡꯅꯕꯅꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯕꯅꯤꯅ ꯑꯩꯁꯨ ꯃꯃꯥꯡꯗ ꯆꯥꯎꯅ ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯏꯔꯤꯛ, ꯅꯪ ꯌꯥꯗꯕ ꯇꯧꯅꯨ꯫ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅꯁꯨ ꯂꯣꯏꯅ ꯌꯥꯔꯦ, ꯑꯩꯅꯁꯨ ꯌꯥꯔꯦ꯫ ꯏꯔꯤꯛ ꯉꯥꯏꯍꯥꯛ ꯈꯜꯂꯒ, ꯄꯥꯔꯤ, ꯑꯩꯒꯤꯗꯤ
ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯗ ꯏꯔꯦ ꯑꯩ ꯇꯁꯦꯡꯅ ꯂꯤꯡꯖꯦꯜꯒꯤ ꯃꯑꯣꯡꯁꯦ ꯅꯨꯡꯉꯥꯏꯇꯦ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯤꯡꯖꯦꯜ ꯑꯗꯣ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯏꯔꯤꯛꯇꯨ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯗ ꯇꯞꯅ ꯄꯥꯔꯤ ꯑꯩ ꯐꯣꯟ ꯊꯝꯂꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯛꯀꯦꯀꯣ ꯄꯥꯔꯤꯒꯤ ꯐꯣꯟ ꯑꯗꯣ ꯐꯠ ꯀꯛꯊꯠꯂꯒ 이릭 링젠ꯒꯤ ꯐꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯦ ꯀꯩꯅꯣ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯑꯗꯣ ꯀꯩ ꯂꯩꯒꯦ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ ꯀꯩꯅꯣ ꯀꯩ ꯂꯩꯒꯦꯗꯤ 이래 ꯑꯩꯅ 이바ꯅꯤ ꯑꯃꯨꯛꯇ ꯎꯅꯁꯦ ꯍꯥꯏꯈꯤꯕꯗꯨꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯍꯥꯏꯁꯦ 이릭도 ꯇꯥ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯂꯤꯡꯖꯦꯜ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯎꯅꯔꯁꯦ ꯌꯥꯔꯕ꯭ꯔꯥ ꯅꯈꯣꯏꯗ ꯑꯩ ꯂꯥꯛꯄ꯭ꯔꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄ꯭ꯔꯥ ꯑꯃ ꯇꯧꯔꯒ ꯂꯣꯏꯔꯦ ꯅꯠꯇꯦ ꯌꯨꯝꯗ ꯎꯅꯒꯗꯕ ꯅꯠꯇꯦ ꯍꯣꯏꯁꯦ ꯑꯗꯣ ꯑꯩ ꯐꯣꯟ ꯊꯝꯂꯒꯦꯀꯣ 이마ꯅ ꯀꯧꯔꯦꯕ ꯊꯝꯃꯣ ꯐꯣꯟ ꯊꯝꯈꯤꯕꯒ ꯑꯩ ꯌꯦꯡꯅꯕꯗꯤ ꯑꯩꯅ ꯀꯨꯏꯅ ꯑꯁꯨꯝꯅ ꯊꯝꯂꯣꯏ ꯅꯪ ꯍꯌꯦꯡꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯕꯁꯨ ꯌꯥꯏ 이래 ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯧꯔꯨꯕ ꯅꯠꯇꯦ ꯅꯁꯥꯅ ꯅꯁꯥꯒꯤ ꯃꯣꯡꯐꯝ ꯊꯤꯖꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯈꯥꯕ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯂꯤꯡꯖꯦꯜ ꯑꯗꯣ ꯑꯍꯤꯡꯒ ꯇꯨꯝꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯂꯩꯔꯕꯅꯤ ꯐꯝꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4ꯃꯨꯛ ꯍꯦꯛ ꯇꯥꯕꯒ ꯂꯤꯡꯖꯦꯜꯗꯨ 이릭ꯇ ꯐꯣꯟ ꯇꯧꯁꯤꯜꯂꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯕꯗ 이릭ꯇꯨ ꯃꯤꯀꯞ ꯊꯣꯛꯇꯕꯅ ꯐꯣꯟ ꯍꯥꯏꯕꯗꯨ ꯇꯥꯗ꯭ꯔꯦ ꯂꯤꯡꯖꯦꯜꯁꯨ ꯃꯤꯅ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯦ ꯈꯪꯂ ꯐꯥꯎꯕꯗ ꯑꯗꯨꯝ ꯇꯧꯁꯤꯜꯂꯦ ꯑꯅꯝ ꯀꯟꯅ ꯂꯤꯡꯖꯦꯜꯗꯤ ꯃꯥꯅ ꯐꯣꯟꯗꯣ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯩ 이릭ꯇꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯐꯣꯟ ꯑꯗꯣ ꯎꯏꯔꯨꯝ ꯄꯥꯏꯈꯠꯂꯛꯂꯒ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯊꯝꯂꯒ ꯄꯥꯔꯤ ꯀꯅꯥꯅꯣ ꯀꯩꯅꯣ ꯌꯦꯡꯗꯕꯤ 이릭ꯅ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯂꯤꯡꯖꯦꯜꯗꯣ ꯉꯛꯅ ꯍꯪꯂꯛꯏ 이릭 ꯄꯥꯔꯤ ꯅꯠꯇꯦ ꯅꯪ ꯄꯥꯔꯤꯒ ꯈꯪꯅꯕ꯭ꯔꯣ 이릭ꯇꯣ ꯂꯤꯡꯖꯦꯜꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯏ ꯐꯣꯟꯗꯨꯗ ꯐꯠ ꯌꯦꯡꯂꯨꯏ ꯂꯤꯡꯖꯦꯜ ꯑꯣꯏꯔꯝꯕꯗꯨꯗ ꯂꯤꯡꯖꯦꯜ ꯅꯠꯇꯦ ꯄꯥꯔꯤ ꯅꯠꯇꯦ ꯂꯤꯡꯖꯦꯜ ꯀꯩꯅꯣ ꯀꯩꯁꯨ ꯅꯠꯇꯦ ꯏꯄꯥ ꯄꯥꯈꯠꯂꯤꯗꯣ ꯀꯩꯒꯤꯅꯣ ꯂꯣꯏꯁꯤꯜꯂꯨ ꯌꯥꯔꯦ ꯑꯩ ꯂꯥꯛꯑꯕꯅꯦ 이릭 ꯉꯛꯅ ꯀꯩꯅꯣ ꯉꯟꯃꯟꯗ꯭ꯔꯣ ꯑꯩ ꯈꯪꯗꯦ ꯂꯥꯛꯑꯗꯤ ꯂꯥꯛꯑꯦ ꯑꯗꯣ ꯀꯅꯥꯝ ꯍꯥꯏꯔꯝꯒꯅꯨ ꯑꯩꯒ ꯆꯠꯅꯤꯅꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯡꯖꯦꯜ ꯑꯗꯣ ꯐꯣꯟ ꯐꯠ ꯀꯛꯈꯤ 이릭ꯇꯨ ꯂꯤꯡꯖꯦꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯁꯤꯡ ꯆꯤꯡꯅꯅ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯃꯥ ꯃꯄꯥꯗ ꯅꯣꯡꯃꯇ ꯃꯤꯅꯝꯕ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯥꯡꯕ ꯇꯥꯔꯕ꯭ꯔꯥ 이릭ꯅ ꯃꯇꯣꯝꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯄꯥꯔꯤ ꯐꯣꯟ ꯇꯧꯔꯛꯇꯨꯅ 이릭 ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ 이바ꯅꯤ ꯑꯃꯨꯛꯇ ꯎꯅꯁꯤ ꯉꯁꯤꯗꯤ ꯌꯥꯒꯗ꯭ꯔꯥ ꯀꯩꯒꯤꯅꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯃꯔꯝꯗꯣ ꯍꯪꯂꯛꯀꯅꯨ 이릭 ꯑꯩꯉꯣꯟꯗ ꯅꯪ ꯆꯤꯡꯅꯕ꯭ꯔꯣ ꯀꯩꯒꯤ ꯆꯤꯡꯅꯗꯣꯏꯅꯣ ꯆꯤꯡꯅꯗꯤꯌꯦ ꯍꯣꯏꯁꯦ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦꯀꯣ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯑꯩ ꯀꯩꯅꯣ ꯀꯗꯥꯏꯗꯅꯣ ꯑꯁꯨꯛ ꯉꯟꯅ ꯅꯪꯗꯤ ꯀꯗꯥꯏꯗꯅꯣ 이릭ꯇꯣ ꯄꯥꯔꯤꯗꯗꯤ ꯁꯦꯡꯅ ꯍꯥꯏꯗꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯇꯞꯅ ꯄꯥꯔꯤꯗ ꯀꯧꯔꯛꯂꯒ ꯄꯥꯔꯤ ꯑꯩ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯂꯤꯡꯖꯦꯜꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯅꯗ ꯌꯥꯗꯦꯅ ꯍꯥꯏꯕꯗꯒꯤ ꯆꯠꯀꯦ ꯇꯧꯕꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯒ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯀꯦ ꯄꯥꯔꯤꯁꯨ ꯀꯩꯁꯨ ꯈꯟꯗꯅ ꯐꯔꯦꯁꯦ ꯆꯠꯂꯨꯔꯣ ꯐꯖꯅ ꯑꯗꯣ ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯍꯌꯦꯡꯗꯤ ꯑꯩꯒ ꯎꯅꯁꯤꯀꯣ 이릭ꯇꯣ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯄꯥꯔꯤꯅ ꯐꯣꯟ ꯊꯝꯈꯤꯕꯒ 이릭 ꯑꯗꯨ ꯂꯤꯡꯖꯦꯜꯅ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯉꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯕꯈꯩꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯤ ꯊꯨꯅ ꯑꯗꯨꯒ ꯃꯥꯁꯨ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯅ ꯆꯥꯛꯇꯨꯁꯨ ꯊꯣꯡꯂꯝꯃꯤ
ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯨꯗ ꯃꯃꯥ ꯁꯅꯥꯔꯩꯗꯣ ꯈꯔꯗꯤ ꯉꯛꯏ꯫ ꯃꯃꯥꯅ ꯀꯗꯥꯏꯗꯅꯣ ꯍꯪꯕꯗꯁꯨ ꯏꯔꯤꯛꯅ ꯀꯣꯂꯦꯖꯇꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯛꯂꯛꯏ꯫ ꯂꯤꯡꯖꯦꯜꯁꯨ ꯏꯔꯤꯛ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯒꯥꯔꯤ ꯈꯥꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯔꯤꯛ ꯆꯪꯁꯤꯟꯗꯨꯅ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯦ꯫ "ꯏꯔꯤꯛ, ꯅꯪ ꯑꯩꯒ ꯆꯠꯅꯤꯅ ꯍꯥꯏꯔꯝꯕ꯭ꯔꯣ?" "ꯍꯥꯏꯔꯝꯗꯦꯗ, ꯀꯣꯂꯦꯖꯇꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯁꯨ ꯐꯠ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤ ꯊꯣꯛꯂꯦꯗ꯫ ꯑꯗꯣ ꯅꯪꯅ ꯆꯠꯇꯣꯏꯁꯦ ꯀꯗꯥꯏꯗꯅꯣ?" "ꯌꯧꯔꯒ ꯈꯪꯅꯤ, ꯇꯨꯃꯤꯟꯅ ꯒꯥꯔꯤꯗꯣ ꯇꯣꯡꯉꯨ." ꯏꯔꯤꯛꯇꯣ ꯏꯁꯤꯡ ꯆꯤꯡꯅꯖꯩ ꯂꯤꯡꯖꯦꯜꯒ ꯑꯗꯨꯝꯅ ꯆꯠꯄꯗꯣ꯫ ꯁꯤꯜꯚꯤꯌꯥꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯥ ꯂꯤꯡꯖꯦꯜꯒ ꯑꯁꯨꯝꯅ ꯆꯠꯃꯤꯟꯅꯕꯁꯦ ꯈꯧꯇꯛ ꯑꯃ ꯆꯥꯔꯕꯅꯤ꯫ ꯐꯅꯗꯤ ꯁꯥꯡꯂꯦ, ꯀꯨꯏꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯂꯛꯏꯕꯁꯦ꯫ ꯂꯤꯡꯖꯦꯜꯁꯨ ꯒꯥꯔꯤꯗꯣ ꯂꯦꯞꯇꯕꯤ ꯊꯧꯔꯛꯏ꯫ ꯏꯔꯤꯛ ꯁꯨꯝ ꯆꯤꯡꯅꯔꯛꯑꯗꯨꯅ, "ꯂꯤꯡꯖꯦꯜ, ꯒꯥꯔꯤ ꯈꯥꯝꯃꯣ꯫ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯁꯦ? ꯋꯥꯔꯤ ꯑꯃ ꯁꯥꯕꯕꯨ, ꯆꯥꯝꯊꯣꯛꯅꯕꯕꯨ ꯑꯁꯨꯝꯅ ꯂꯝ ꯂꯥꯞꯅ ꯂꯥꯛꯅꯕ꯭ꯔꯣ?" ꯂꯤꯡꯖꯦꯜ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯏꯁ, ꯌꯥꯝ ꯄꯥꯈꯠꯄꯤꯒ ꯇꯧꯔꯦ꯫ ꯏꯔꯤꯛ, ꯌꯧꯔꯒꯨꯝꯕꯅꯦ ꯅꯪꯕꯨ, ꯀꯩꯗꯧꯔꯒꯦ? ꯌꯥꯔꯦ, ꯌꯨꯝꯗ ꯍꯜꯂꯁꯦ꯫ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯣ, ꯈꯥꯝꯃꯣ ꯒꯥꯔꯤꯁꯦ꯫ ꯂꯤꯡꯖꯦꯜ, ꯅꯪ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯉꯥꯎꯕꯤꯒꯤ ꯊꯕꯛꯅꯤ." ꯂꯤꯡꯖꯦꯜ ꯌꯥꯝ ꯍꯥꯎꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ, "ꯑꯣꯏ, ꯑꯉꯥꯡ ꯃꯆꯥꯒꯤ ꯅꯀꯣꯛꯇꯣ ꯇꯧꯔꯛꯀꯅꯨ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯃꯗꯨ ꯍꯥꯟꯅ ꯃꯨꯟꯅ ꯈꯜꯂꯨ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯌꯨ, ꯈꯪꯉꯕ?" ꯏꯔꯤꯛꯇꯨ ꯂꯤꯡꯖꯦꯜꯒꯤ ꯍꯟꯗꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯆꯤꯡꯅꯔꯛꯇꯨꯅ ꯄꯥꯔꯤꯗ ꯐꯣꯟ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯁꯨ ꯐꯣꯟ ꯃꯅꯥꯛꯇ ꯂꯩꯇꯕꯅ ꯐꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ꯫ ꯃꯦꯁꯦꯖ ꯊꯥꯒꯦꯅ ꯏꯕ ꯍꯧꯔꯛꯄꯒ ꯂꯤꯡꯖꯦꯜꯅ ꯒꯥꯔꯤꯗꯣ ꯐꯠ ꯈꯥꯝꯂꯒ ꯏꯔꯤꯛꯇꯣ ꯃꯁꯝ ꯂꯥꯛꯇꯨꯅ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯂꯩꯃꯥꯏꯗ ꯏꯟꯊꯨꯏ꯫ ꯏꯔꯤꯛꯇꯣ ꯂꯤꯡꯖꯦꯜꯅ ꯃꯁꯝꯗꯨ ꯀꯟꯅ ꯆꯤꯡꯈꯤꯕꯒꯤ ꯆꯩꯅꯥꯅꯤ꯫ ꯂꯩꯃꯥꯏꯗ ꯏꯟꯊꯨꯕꯒꯤꯒ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯂꯦ꯫ ꯂꯤꯡꯖꯦꯜ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯒ ꯎꯁꯤꯠꯇꯅ, "ꯌꯥꯔꯦꯅꯦ, ꯊꯣꯛꯂꯛꯑꯣꯅꯦ, ꯑꯩ ꯃꯐꯝꯗꯨꯗ ꯌꯧꯔꯦ꯫ ꯍꯣꯏꯅꯦ, ꯅꯣꯏꯅ ꯍꯥꯏꯕ ꯄꯩꯁꯥꯗꯨꯕꯨꯗꯤ ꯑꯩ ꯄꯤꯒꯦꯅꯦ." ꯏꯔꯤꯛꯇꯣ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯐꯨꯛ ꯉꯝꯗꯕꯣꯏ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨ ꯎꯕꯗ ꯂꯤꯡꯖꯦꯜ ꯏꯔꯤꯛꯇ ꯀꯥꯎꯁꯤꯜꯂꯛꯏ꯫ ꯃꯁꯝꯗꯨ ꯐꯣꯏꯗꯠꯂꯒ ꯃꯈꯨꯠ ꯑꯅꯤꯗꯣ ꯇꯨꯡꯗ ꯀꯟꯅ ꯐꯥꯔꯒ ꯊꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ 3-4 ꯊꯣꯛꯂꯛꯂꯒ ꯏꯔꯤꯛ ꯂꯤꯡꯖꯦꯜꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯀꯣꯏꯅ ꯂꯦꯞꯄꯤ꯫ ꯂꯤꯡꯖꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯌꯦꯡꯂꯒ ꯂꯩꯔꯅꯨ ꯁꯦ, ꯁꯤꯗꯒꯤꯁꯦ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯖꯈ꯭ꯔꯣ꯫ ꯑꯗꯣ ꯃꯁꯥꯗꯤ ꯍꯤꯡꯅ ꯊꯝꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯆꯦꯟꯅꯜꯂꯛꯄꯁꯨ ꯌꯥꯔꯣꯏꯀꯣ꯫ ꯅꯣꯏꯒꯤ ꯄꯩꯁꯥ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯦ." ꯏꯔꯤꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯂꯤꯡꯖꯦꯜ ꯇꯥꯗꯦ꯫ "ꯑꯣꯏ, ꯄꯨꯟꯁꯤꯜꯂꯣꯅꯦ꯫ ꯂꯝꯕꯤ ꯃꯄꯥꯜꯁꯤꯗ ꯃꯤ ꯄꯣꯡ ꯂꯥꯛꯑꯗꯤ ꯑꯃꯨꯛ ꯏꯐꯥ ꯐꯥꯅꯕ ꯇꯥꯔꯦꯅꯦ꯫ ꯍꯦ, ꯊꯥꯗꯣꯛꯑꯣ, ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ꯫ ꯅꯈꯣꯏ ꯀꯅꯥꯅꯣ? ꯂꯤꯡꯖꯦꯜ, ꯅꯪꯕꯨ ꯁꯥ ꯑꯣꯜꯂꯕꯣ ꯅꯪꯁꯦ? ꯅꯨꯄꯤꯅꯤꯀꯣ, ꯑꯗꯨꯒ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯅꯤꯀꯣ." ꯂꯤꯡꯖꯦꯜ ꯇꯥꯁꯤꯟꯅꯗꯕꯤ ꯃꯥꯁꯨ ꯃꯌꯥꯝꯅ ꯆꯪꯈꯤꯕꯗꯣꯝꯗ ꯆꯪꯂꯛꯏ꯫ ꯏꯔꯤꯛꯇꯨ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯃꯤꯠ ꯃꯈꯣꯡ ꯃꯈꯨꯠ ꯃꯈꯣꯏ ꯂꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯂꯤꯡꯖꯦꯜꯒ ꯋꯥꯔꯤ ꯁꯥꯔꯤ꯫ "ꯃꯐꯝꯁꯦ ꯃꯣꯏ ꯄꯨꯂꯤꯁꯀꯗꯣ ꯂꯥꯛꯑꯣꯏꯀꯣ?" "ꯂꯥꯛꯑꯣꯏꯗ, ꯀꯗꯥꯏꯗꯒꯤ ꯄꯨꯂꯤꯁꯅꯣꯗ꯫ ꯑꯗꯣ ꯑꯃꯁꯦ ꯉꯁꯤ ꯍꯦꯛꯇ ꯍꯥꯠꯇꯣꯛꯈ꯭ꯔꯣꯀꯣ." "ꯌꯥꯔꯣꯏꯗ, ꯅꯣꯡ ꯅꯤꯅꯤꯗ ꯊꯝꯈꯤꯒꯦ꯫ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯩ꯫ ꯍꯥꯠꯀꯗꯣꯏ ꯁꯔꯨꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒꯦ, ꯀꯩ ꯀꯥꯏꯒꯦ?" "ꯑꯣꯏ, ꯅꯥꯇꯩ ꯆꯥꯗꯕ, ꯃꯥ ꯍꯤꯡꯗꯨꯅ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯑꯣꯏꯕꯩꯅꯤ ꯑꯩꯅ ꯍꯥꯠꯈ꯭ꯔꯣꯅ ꯍꯥꯏꯔꯤꯁꯦ꯫ ꯃꯥ ꯍꯤꯡꯅ ꯊꯝꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯣꯏ ꯀꯧꯔꯤꯁꯦ ꯀꯩꯁꯨ ꯀꯧꯔꯣꯏ, ꯈꯪꯉꯕ?" "ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯅꯪꯅ ꯃꯃꯥꯡꯗꯁꯨ..." ꯅꯨꯄꯥꯗꯨꯅ ꯋꯥ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯤꯡꯖꯦꯜꯅ, ꯍꯥꯏ, ꯅꯣꯏꯒꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯄꯜꯂꯛꯀꯅꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏꯁꯨ ꯌꯥꯎꯅ
ꯑꯃꯁꯤꯒ ꯁꯤꯃꯤꯟꯅꯖꯅꯤꯀꯣ ꯃꯈꯣꯏꯅ ꯃꯄꯥꯜꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯏꯔꯤꯛ ꯃꯆꯤꯟꯁꯨ ꯃꯦꯟꯁꯤꯜꯂꯝꯕꯅ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯃꯃꯤꯠꯇꯩ ꯃꯄꯤꯁꯨ ꯇꯥꯔꯤ ꯊꯃꯣꯏꯅꯨꯡꯗꯗꯤ ꯁꯣꯟꯖꯔꯤ ꯏꯃꯥ ꯕꯕꯥ ꯉꯁꯤ ꯏꯃꯥ ꯕꯕꯥꯗ ꯅꯆꯥ ꯑꯩꯅ ꯄꯣꯛꯄꯗꯒꯤ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯉꯥꯡꯖꯔꯛꯇ꯭ꯔꯤꯕ ꯅꯆꯥ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯃꯤꯅꯝꯕ ꯉꯥꯡꯂꯨꯕꯒꯤ ꯑꯩꯅ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯏꯃꯥ ꯏꯄꯥꯗ ꯃꯤꯅꯝꯕ ꯉꯥꯡꯂꯨꯕꯒꯤꯅꯤꯀꯣ ꯏꯃꯥꯟꯅꯕꯤꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯊꯥꯖꯕꯩ ngasi aina mafam sida lakhibani ko aduga maadi mapukningda khanjariba haijariba do kanana su khangbidre lingjel changaktuna machin menchaliba do lokthoi mamit puliba du su lokthoi oi iri ingdik ingbi irik nang ngasi da gidi nang mafam sida nungaina lejawrone aidi chatlage irik mamit khana lingjel du saungning le lingjel do kem hakim narga mi ing du fawudi hawte he sirum dai sida nangsu ado nangdi sirum dai sida maram khangja hawrone aina nang farisa irik ki manakta changsilaglaga makut adun irik ki chuba aduda kanna paisilaga aina nangonda pari umadi kanamtada ai lingjeli silvia natte aibase haido kono nangonda haibe natro nangdi aina yam thajana nangonda wari pumba khangan natro nang naigi thajaba mangal labanina nang shiba tabane nang hek loishin kibaga mathangna parigi khanglabra irik lingjelda matin chichallaga thoi nangdi mi nate sa ni sa nupi ama oiraga nupi gi lamcha chajat yaudaba maming tagi nupi ni haijabagi wane nangdi sa ne lingjel irik ni mangonda matin chichalakpaduna mamit khana englaga ibema irik nang na ingonda ne natin phanayam chichalla asu nangdi hinglaroine asi haraga omai mamit khangdana iriki mamaida lingjel na thajile kamacha imamambado lingjel na irik ta phubagi makona umninelle nupa ani hum changlaglaga nang sida leidiro handoiro swaida lebiar ai chatlage noi thokpata horo lingjel do irik ta nokphet tongnenglaga ma thokre nupa singjusu thokre irik matomta lehore handakti machin mamit kiramdre ima baba aibu lawba lao nacha hingani aiba thajadri ma irik adumna kappaduda nakan amadasu nupi ama kanna kable nupi duna kablak paduda irik tuminna lerga khonjelado karum deino tare nupi do kapna kapna masinda kaigum kharasu hairi he aibu thado aibu kanbiyo kaigino aibu mafam sida puraiba noi kana kana no nakoibu poiregi mamanabani haibadaina ha iri ngakna khonjel dugi maikai romda kana no nang nupi do amuk tuminna lekre iri jingnar akoi biduda yengmane kanasu udi mamsu mame ngayakti ichikchi ka machado iri machinda tapna sole kanano nupini haujik nyaki mamangda aina takiba khonjel do aina takraba khonjel su male ka sidasu mi atopa nupi lebajala aibu muktang kauraga yengsira amuk kaururaga aibu irikna khanjanaraga leiringe ngasai takiba khonjel aduna mabu kaure irik wari sigi tangka asi ngasi gi damuktadi matang asida losinjare
ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫